Maraksida akhoi Chuchampur gi MLA LM Khokte gi yumda thomjindana akhoi wifi nupi singna akhoi protest awre aduga security force na tia gas kaptuna tangkhai kre haibigi pawsi tongan tongan ba pawse sigi headline oina fongnari anova lengak lakre anova lengak asida LM Khokte amadi atopa MLA ma sagot pagi wafam si adumak lai aduga akhoi national media da pangthokpa pawgi mifam da makoina phongdokki basi thoiba wathok asi waroisin phammaga wari sanagadabani nongmei waroisin purakpa yaroi na high cre adubu hausi lairiba phim sida lairiba MLA Khokte gi yumda amuka hanna akhoi protest action ba aduga nupi mayam thomjan ba hairiba thodok asi yamnasu laibaktiba thodok amani na lawi adubu sigumba thodok si sina anova lengak sida chawna setting bigadra haibasi wahang ama ori register kayena thaminge life liberty property ngak private state ki mathawni aduna hambada ma elected members singi property amdi life amdi magi lariba yum du bawda protect tawagam dana mission gi protect kamai tawtoino haibasima yamna maroi bu point boy banina even anyone magi haiba public leaders sing aski laiba magi makhoi su secure oibam changi aduga sagi laiba issue sei sida akhoi kaigidamta boina government da yaroi bano haibase makhoi na su makhoi gi laiba community level da akhoi Manipur gi laiba pose separate administration haibase kai dong do oithokado po natrabanina masi kasu oibiya po nate kuki na su yaroi naga na su yaroi maitei na su yaroi aduna akhoi laiminaba yaba maongda karamna sakhut minaba yage haiba post da akhoi na tangapani haibase makhoi na su yam fazana convince to wama changi aduga makhoi na su asagi kuki lalobu singsi bal sakana control to bunina kuki lalobu singsi control to giba taragadi moi da su yam kana threaten chil leiroi aduna asagi makhoi na su tasengna leiba leingak sina dil to gudori base ayamba Manipur gi issue problem sing isi Delhi ga negotiate to godo Delhi ga confront to nogodo ba Delhi gi leingak ka Amit Shah ga prime minister ga phaminna rakanda moina sanariba drama mayam singse tawdanaba lakpa matamda irang si loigedaba poni aduna samna haibada Delhi na BJP gi MLA mayam phaminna hange ngami phaminna haloi ngami chief minister resign ta honge ngami ta holoi ngami anogo chief minister ma hapke ngami hapoi ngami kuki lalobuna nongmei ka phange ngami ka phaloi ngami loi maksi Delhi da lei power se nahana BJP gi MLA mayam phaminna bado sahi ani makhai matung da tawai mahota sahi amagi mamang da irang do hek loiba matam da sahi ani makhai chupna leiba BJP MLA mayam se irang gi loi dingai da hanan dingai da kan dingai da Delhi da kauraga natraga Guwahati da MLA mayam se gi phaminna nabagi attempt tawkibra tawte aduna masigi pose aina hajaningi base masi leiba lenga sina su Delhi ga negotiate tawraga ngangna rakanda masini haina tawgudaba potni leiba pose akhoi gi ngasagi kai haitare magi leiba lengaksina magi full authority to Delhi da PBU haidana pibam thoi haidana moina fazana haibam changi makong pairaga ngangbam changi natraga accept tawbam changi sidi yaroi ai lengak leina kuki sina nomai nongmei ka ba security force yeng leita ai kamaina saka pai doino aduna either Assam Rifle natraga moi singse akhoi ai kaimanda direct oina yahalu natraga na moi se accountable ohelu haibagi level du da wari sana ko ma changi laiga ama changi haibase maina ai masi thamjage aduna LM Khokte laiga asida support to reiba leiba magi members se mayam gi han ba da moi life liberty property moi mayum makai nga haibase masi state na ihan hana tawum thokpa tawdaba yadraba tawum thokpa pot amani masi hana ngambam thoi haibase ai thamjage